Animal Husbandry and Veterinary and Transport Minister 𝗂𝗓𝗡𝗡𝗠 sponsor tawduna drug abuse ki matangda nomagi oiba awareness program ama ukhulge 𝗬𝗡𝗡 village pangthokhibaga loinana numit nini ki oina health camp amasu 𝗬𝗡 and halang village da pangthokre ngasigi thoram adu WCAD DAPCU Police Department ukhul LWS SPYM PASGO Care SNM amadi SIDO na sinduna amadi SIDO gi Secretary Kulajit Maisnam amadi WCAD gi President Ngamrewung Horam na luchingduna pangsokhibani thoram aduda khun khudingmaktagi khunja chatrukram na sarwyaki Popi andatpaduna wari amoga law enforcement ni thabakni popi andatpa degi drug trafficking thingbaide adu akoi civil body akoi manipur di civil body yam strong oina loi civil body na haira kan akoina akoi nupi gi maira gi look tapatan khoi maira pai bi na haira sidaju dum sanau dom asidai board am thet pun nupi gi group ne dum chhatra singi organization me am dum kali si sina koina community gi oiba thabak thorom sing me am dum akoina civil society me am sin paikat pani na kadam gi hai kan akoina any drug user am nupa boiro nupi boiro ko han boiro ngam boiro मासे लायिंग थोपीना होना बसे सी नतना अतोप अखोई लंबी लेके फुरु जुया